Sahi ani hena state asida lakhidraba Prime Minister Narendra Modi tha asigi tang tarahumdoida state asida soidana laklaba yana leire awangba thaki pawgi source tagi SKTV na fangba pawda tha asigi tang tarahumdoi amasung taramari da numit nini gi khongsata Prime Minister Narendra Modi Assam da lakani hairi Assam khongsat ki manungsana Mizoram dasu tha asima ki tang tarahumdoi da satkani Mizoram khongsat ki oina state adu ge Principal Secretary to Governor of Mizoram nangrang thokiba Office Memorandum amada Prime Minister Narendra Modi tha asigi tang tarahumdoi da Aizol da thunglagani Aizol gi Lamwal da pangthokpa thorom da Prime Minister Narendra Modi na Vairavi Sairang New Railway Line Project Sangabagaloina Central Project kaya paikanabasu urep yung tamgani hairi Manipur dasu hairi banumit asimakta da Prime Minister lakpa yabagi oithokpa sauna leire hairi adumoinamak sapsana karamba pungpham da lakadabana haiba yauna Manipur gi khongsat soidre haibagi serol lenga ki maikaidagi hojik phawba thorakpa leitre Prime Minister na state asida soidana laklaba yai haibagi ingitta mari lenaba loising singda hoardings namnaba pawtak pikre hairi Manipur Police Department ki maikaidagi security ki section thorang hena kangkhat hanboina tha asigi tang taretagi taramari fawba officer amasung personnel sing sutipi denaba DGP na mari lenaba SP sing amadi atai makok thongbo official singda serol thakiba leikhre Prime Minister na state asida lakpada irang asigi haurakpham oiriba Surasanpur da satuna mafam adugi oiriba phibam yangsinbaga loinana miyam tinba thorom amada wangang laba yai hairi Imphal da su Prime Minister na miyam tinba mifam amada wangang laba yai panba yabadi thokliba irang asida Prime Minister na Manipur da satuna oiriba phibam yangsinbaga loinana santi hanjil hanaba thabak paikhat kadabani haina intellectual amasung political circle dagi wafung kya phongdokpa leikrabani Prime Minister gi Assam khongsata September 9 dagi haugadaba Bhupen Hazarika gi centenary gi thorom gi damaktasu saruk yagani